Punamupu Kurumjari, Ingsok, Lexamaga Chamapa Nifumanga, December Gitang Manga, Nungtilgi Pung, Aniga Minute Tara Chatpamatamni, US Navy, Torpedo Bomber Aircraft Manga, Florida Dagi, take up the Wauki, Makoi Tim Madubu, Flight 19 Hinakormi, Makoi Pung Ahungi, routine training mission Amagi Damakta, Pai Bahorkivani, Masi, Kayumba Akanaba mission Amagi Damakta, Pai Kibadinate, Chumnagi, Makogi, regular navigation and combat training practice Tawni, Fly Sing Aduda, Punna, crew member Taramari Yauki, Makoibu, Toriba flight leader aduna Lieutenant Charles Kirol Koba yamna highly experienced oirba war veteran pilot amani plane manga adu Florida dagi Islom da paiba horki horokpadadi kariumba kudong tiba amatta yaudana normally paiba horki weather su yamna sengna clean oirami adubu pung anirom pairaba tungda squadron leader na report tarki khanghodana magi compass ta problem oire haina magi compass adu mathau tawdre aduna mahang magi backup compass loktolami adubu backup compass adusu fail oirami function tawramde hauzik mahak magi position asi kadai da leibunu haibsi khanglamde asumna mahangna atei pilot sing adudasu hanglami adubu makoi gi instrument sing adusu mal function oirami mathau tawramde squadron leader adu team adubu lead tawriba Lieutenant Charles Carroll Taylor ni compass ra kitrabatungda mahangna tharakiba yamna confuse oirba radio signal sing tal funky radio transmission dagi weather su matang sida hena film soksel lakhirami midang wairamgi pung mariga minit 53 chatpa matamni Taylor na khalami makoi Gulf of Mexico gi mathakta pai yaina aduna makoi east ki direction da chatpa tare Florida da hannabi damo aduna mahangna atai plane aduda command torami east ki direction da painabi damo adubu flight atai gi crew member kharana di khalami makoi na hauzik pairibasi east lom dani aduna Florida da hannabi damakta west lom da paigadabani haina ngahaki tungda crew member singi marakta gi amana radio transmission da hairki ekoi west lom da pairagadi yum yoba soidra ngamgani haina aduna west lom da chasi haina adubu matamdu da weather si hena pibam sokselaki loinana numichu tasalakirami duna pungmam mamsilaki matamdu da tasinai haiba plane sing asi Florida dagi east lom da 370 km lapna pairi haina midangi pung 8 minute mari chatpa matam da Taylor gi last radio transmission laki makoi directionless hoiduna kamgaunari haibagi masigi matungda haiba plane manga mak si mafam khangdana matam chupagi oina mangki masi phawda plane sing asigi maramda kanamatana karimata khangba ngamdri makoi si kadai da lekraba kari thokiba haibana chingbusi Flight 19 mangkraba tungda search and rescue mariner aircraft ama crew member tram doiga loinana Flight 19 thiugi mission da kongsan bahoraki adubu haiba flight adusu mapum khangdana mangki Flight 19 gi crew member tramari mangkre housing na muk search and rescue mariner aircraft ki crew member tram doi su mapum khangdana mang masigi matung numit kyani chupna yamna chawba scale da search and rescue operation sathaki matamdugi khwaidigi chawba search operation amasu oiki flight ani dubu tibagi adubu karigumba likun amata fangbangam kide asi bhakchang natragana aircraft ki machet makai ama phaw fangbangam kide interestingly haiba flight ani sina mangki mafam dubu koina ngasi Bermuda Triangle haina khangnari 3,000 ships and 100 planes have gone missing in a mysterious stretch of water in the Atlantic Ocean. Ships have gone missing, planes have gone missing. Known as the Devil's Triangle. A source of intrigue, legend, and fear. This is the Bermuda Triangle. Bermuda Triangle asi hainai samudragi yamna ngakpa mysterious oiba jaga amani masida aircraft amadi ships chamagi mathakta changlubadagi mapam khangdana mangkre haina mapam asi America gi Florida dagi horaga Puerto Rico island aduga mathak north lomdana Bermuda ga pullaga triangle mana leiba area amani overall 5 lakhs square miles pak chawba mafamni mafam sida tongan ba aki tujunglaba incident kayama thokibadagi mayamna masigi tongan ba maming kayama tholi like Devil's Triangle, the lingo of the lost Hitra. Haribe area asigi matangda mayamna khara ngangnaba wari tawba horkibasi 1950s ta US media singda phongba horki adubu hanbo oina masibu Bermuda Triangle haina khangnakibasi Vincent Geddes koba mioi amana magi article ama Argos magazine da 1964 da publish tawki maduda mahangna iki Florida gi manakta area amaledi masi point ahum pulaga sembani winena phomsida yamna ngakpa kiningai oiraba activity kaya to
थोई हाइना सही क्यागी ममांगदगी मफमसिदा एयरक्राफ्ट शिपना चिंगबा मांगकिबा क्याबु समराइज तौदना लिंक तौनबा होनकी अदुबु मसिदा करी मरमदगी थोकलिबा हाइबदुदी पनकिदे महाकी आर्टिकल अदुगी टाइटल अदु द डेडली बेरमुडा ट्रायंगल हाइना थोनकी मसिगी तुंगदा मफमसिगी वा अमा हेक ngang matamda miyamna masibu Bermuda Triangle haina bahorki asumna matamdudagi hawraga ngasi fawda mafam sibu Bermuda Triangle haina khangnaduna lakli Bermuda Triangle area asigi khwaidagi chawba problem hairagadi hariba mafam sida hek yobaga karigumadana radio mathau toroktaba compassing yaktaba electronics device gi reading fluctuate tawba sigaloinana nungthaktagi plane sing amadi samudradagi ships jahasing mafam si yobada mangkiba loinana madada yawriba mi singsu mafam marang khangdana mangkiba mangiba kumangsu mi oigera ship or plane oigera madugi machet makai amata fawa thi fangdana mangba aduna asigumba incident ke ama thokpadagi miyamna magi tonganba theory kya saganarki karana mafamsida sea monster sing lai kara mana mafamsida alien gi influence lai karana illuminati gi conspiracy ka mari leinanba adubu confirm oiba amatadi leiramde adomsu internet ta thiba matamda so idana khangani all over world da high mafamsigi tonganba movies documentaries book na chingba masing thingamdana leiba in the year 1888 ship ama maming alien austin koba england dagi new york ki damakta khongsan bharaki sayol ani homlom travel tawrba tungda ship ki captain maming na griffin na unplanned shortcut lambi ama tunu yona bi damakta thawba hogi haiba shortcut asi Bermuda Triangle gi manaktagi phawga chatpa lambi ni makoina Bermuda Triangle gi area to hek yoksalakpada captain griffin na mafamdudagi pamlak laptana boat ama yam nangak pamongda tawrga leiba moment tawraki captain na boat aduga pau fananaba kana honarami dubu karigumba response amata lakiramde hanbada makoi ki yudi farami matam khara leiraga captain na magi mioi khara boat adu tamna tharami boat adudagi response amata laktribasigi maram khangnabagi damak adubu hairo boat aduda yowdadi mayamdu yanangak pa farami boat adu pumang hanglami kanagum mioi amata yarum kide adubu boat adugi pochai sing karimata mapop kaidana akai toy amata yawdana ningthina leiramki matamduda pirate sing na lutonaba attack tobagi akiba lerami adubu masina takli maruiba pochai amata mangam daba maramna pirate na attack tawbusu natte habasi masigi tungda makoina decide tawki boat adubu makoiga loinana New York ta puduna chalasi haina mafamdugi authority da inform tawtana karigumba illegal activity chatharam lagasu track tawbungam na bahina asuna boat adubu magi crew member kharana thawhanduna makoiga loinana New York tamna lakpa horki horokpadadi karisu kaiba yaudana ship animak lak minaki khangkhangawdana akanba storm nungli nungsit ama laki matam kharagi oina boat anidu lapthongna kidana mangkirami adubu storm adu hek loikibaga amuka na boat adu ubu fangki adubu mipung khudima boat adu ubuda sok oinaki akpana kham thengnaki maramdi boat adubu New York ta punaba aduda tongkiba crew member khudima amate yaram kide mapam khangdana mangkirami boat adudi karisu toramde amangata ama faw yaram kide masigi tungda makoina boat adubu mafam aduda adumak thanamlaga New York tamna laki tungda masigi warisi pitribi sin matung sandoki October Warimada Jahasama Mamingna Mary Celeste Koba Masi November 7, 1872 da New York dagi Italy damakta Kongsan Bahoraki. Hairiba ship asida mi pikthana tonglami passenger sing. Adubu ship asina Bermuda Triangle gi mana yorba tung haki matungda ship asi mafong khangdana mangkirami. Masibu search operation tawduna thibumba kanna honarami adubu phangba kobudi leramde. Adubu ikhang khangawdana thamaromgi matung December 4, 1872 da jahas asi Bermuda Triangle gi manak tawna leba thengnaraki rescue team laktuna yengsin ki adubu yamna ngaglibadi mina pikthana yawkiba ship adu kanagumba amatta hingna natragana sina yarum kide aduga ship pumba adudi karigumba makhal amatagi akai atoisu yarumde ship manungda dining table da chana ba yawba plate phawba karimata sakpum kaidana leiramba thengnaki adubu ship tugi captain crew amadi passenger singdi amatta yarum kide makoi sing adu ngasi phawba kadai da leiribano haibdu mafam marang khangdana dumak leiri even Christopher Columbus ki like the Fawa iduna leiri mahakna 1492 da Europe tagi Bermuda Triangle gi mana Europada mahagi compass adu mathau toba lepki aina linana mahak lambi lamuna ki Columbus na travel taruba mafam sing mahaki diary da isinduna thanami maduda 1942 da irambagi matung ina compass ki function toba lepki baga atia dagi candle gumlaba mairi kayama mafam duda taraki hairi Bruce Gernon survivor amani Bermuda Triangle dagi thawai hingduna lakiba Bruce Bahama dagi na Florida ita
Sunchat Tatana regular travel tauba pilot amani. Masigi journey asi chaurakna pung ama makhai changba journey ni adubu December 4, 1970 da maki khongchat amada magi plane adu 10,000 feet ki mathakta paino chalingai weather su yamna clear oirami adubu ikhang khanghaudana heavy cloud yamna thaba leichel sing paisalaktuna thengairami phana kuina continuously leichen manungda plane adu pairami masina maram oiraga aduki matik mamsilaklami sagi mangal machet ama fawba uba phangdana brosna makhatana sumasum paisiliba makai cloud su heavy oiba sumasum henjila khirami loinana plane gi instrument sing function tawba leb khirami compass su mathau toramde matandu da monda farami magi plane adu karigumba mapan gi external force amana control tawduna pudna chatpadawna ground gi team dasu suddenly magi location adu mangkhirami adubu mahak leptana adugumba heavy cloud sing marakta plane adubu paiduna adumok chalami asumna matam kharagi tungda adugumba heavy cloud sing adu loiduna mangkhirami masigi matung mahakna ground team da contact torami adubu makoi punama yamna ngaknaki maramdi sumnagi 45 minutes ta mahak Florida da yaroki masi practically oitokpa yadaba thongni 250 miles ki distance ni pung ama makhai changadaba lambi ni maramdi mahaki plane gi model adu gi maximum speed adu 180 miles per hour oirami aduna practically yengbada 45 minutes ta Florida yoba habasi impossible ni asumna mana magi plane gi fuel thau adu check torami maduda su thau du leifam thopa changda dumak lerami mayeng taramde masigi tungda mahakna sigi matangda lairik oina iki masidaina panjariba wari sing asi nattaba tongan ba wari kaya amasu laikre Bermuda Triangle gi maramda lairik oina documentary natragana movies ki form de yole masigi marumda leiriba maramsi miyamna asigumba mysterious oiba story sing asibu hena pamnaba interest oibanani loinana asigumba story miyam asibu amaga connection sagatuna samnan basu hena pamnai asigumba conspiracy theory sing asi yamna interesting su oi tawada akiba nungai basu fawi aduga amarumda real facts sing di boring chui taning buwali maramdi madu tawada study tawwa like takpadawna wakal da fawa aduna bit leite masi mioiba yambagi natural instinct ni aduna asigumba mysterious oiba wari sing asibu business oina sizne kudamoina Bermuda Triangle gi makhada hana civilization ama lerami mafamduda ekoi alien sing leiba thengnagani sumai tawdana masidagi lupa crore tali search tawga yengbiu Bermuda Triangle da base tawwa film kayam lei habadu adom waraga tokani film yamdu yengbuda lairi oina search tawga su masing thingamdana leramgani aroibi imagination da karigumba particular incident amagi point kitang hapsalaga sahi kayagi mamang thokiba singdagi madu aikoina verify power tawwa yaroidawa kayada base tawga pangi da iba adubu madu mayamna adum pamnei thajane hauji aina Bermuda Triangle gi matang sida wari sing asi taw matam sida mayam gi wakalda hangning ba question amadi soiduna leramgani ne khanjai asuk yamna mysterious oiraga hauji ki matam asidana masi mafam asigi maramda kemetta panadri sina kari gi haidana haibadi incident amata thopagi pawleite kari gi hauji ki matamda kanagumana Florida chatke hairagadi plane natraga ship ki mateng na chatkani loinana masigi Bermuda Triangle gi route asidani power chattoise in fact quite heavy traffic zone ni Bermuda Triangle hauji matam asidadi ekoi da advanced technology lere aduna karigumba incident ama thoklagadi line khangba ngamle adu kari maramdagi no haibadu hoi incident kya amasu leitabdi natte asi fawda madugi maram khangba ngamdaba adubu ekoi yamna yangna advanced oirli technology da Bermuda Triangle gi story singna yamna famous oiribasi karigumba adom Google da kitang search tawda adum khangani Bermuda Triangle gi area si world gi top 10 dangerous region gi manung fawba chande even US Navy gi matungina Bermuda Triangle gi word asi fawba lei haina laude Bermuda Triangle gi Wikipedia gi definition fawda asumna leiri masi urban legend amani haina habadi masi wari amani chummi haina sandokpa adubu masi verify tawba yadaba aranbani habani Allied List Intelligence masi shipping publication amani masina all over world gi shipsing gi data maintain tawi casualty na kya moikiba chahi kudingi ship kya lupkiba habana chingbagi record kudimak makoigi matungina chahi amada all over world gi oina 1.8% casualty sokpapanba thoi karigumba maram amma natraga madagi masigi manungda khara amagi maramdi khangba ngami aduga khara amadi karimita khangba ngamde sibna chingba mangba lukhibagi matang sida makoigi report ta Bermuda Triangle area da 8634 ships power ga chatki masigi manungda subnagi casualty di ship ani khakta yauki ari masi atai world gi mafam singda thokpa casualty ga compare ta uba taraga yamna pikpa mani adubo Bermuda gi maramda hena wari lyric documentary film na chingba kyama leibana masida thokpana ka hena famous oi
La Tribuna gi report ki matung ina hojik fawda Bermuda Triangle da 75 ships and aircraft sing disappear oikrena lady masi average sing lagadi atai Prithvi gi mafam singa chorakpa adum managani Japan gi manakta su masi gi manaba jaga ama lady triangle gi shape ta madubu Dragon's Triangle haina khangnai mafam sida su 1945 ta A6MO aircraft ama magi connection loss oiki magi last message ta pilot na hairami something is happening in the sky is opening up Sigi matungdagi aircraft amadi pilot adu mangkiduna ngasi fawat thiba khangdana leiri sigi matung mafam simakta da 1980 da MB Derbyshire koba British ki yamna chawba cargo ship amasu ikhang khangaudana mangki masigi matangda ngasi su mari makhong amatta khangmangamdri kadai da satkre haibagi Dragon's Triangle gi area sisu almost manai Bermuda Triangle ga toinana incident su chakmana bamong da thoi adubu Bermuda na hena limelight ta lei maming chali maramdi Hollywood ta Bermuda Triangle ki maramda fongba movie kaya ama leibadongna Dragon Triangles ki di leite books natraga documentary su leite Bermuda Triangle amadi Dragon's Triangle same latitude lei masigi matang da su conspiracy theory sing leiri Bermuda Triangle la tholiba incident sing si karigino haibasi ki matang da tongan ba theory kaya ama leiri hojiki matam sida verify tawudi orodaba Ellen Austin gi captain na magi story du chumi natraga lale habadu Mary Seletsky ship ki waidu su haiba particular ship adugi lifeboat ti yarum kide haiba ship aduna aran mamong da heavy insurance tarombagi allegation su leiri aduga Columbus ki case adudana asteroid sing tarakpa oigani haibasini aduga case ayamba da common oiba ma compass function tarokte haibagi matang asina scientifically yengbadadi masi magnetism da base story earth ki Prithvi ki north pole amadi magnetic pole anisi manade tongan ba point sing ni aduna compass da north ki direction da yengba matamda magnetic north pole da thinduna lei adubu tasengbadi north pole di kitang khenana leigani masibu geographic north pole haina khangnai screen da photo asidagi makoi ani gi kenaba sengbiyo aduga art ki mafam kharada compass na matamda asigumba magnetic north pole amadi geographic north pole asi chapmanana exact point da u fangi hariba mafam asibu agonic lines haina khangnai haiba agonic lines asi matamgi matungina hongdo hongjin tawduna lei adubu haukiba chahi chani chahum dagi 0 degree line asi Bermuda Triangle gi mapa amadi manakta center oiduna lagli maram asina sigumba area asida compass fazana mathau tawde aduna aranba maikai tai aduna flight 19 gi case aduda su investigating team gi report matungina madu human error ni compass failure na maram oiraga lambi kamngauna bani loinana mamai thangda fuel thau loikiba oigani sini hojiki matam sidadi modern GPS system radar sonar na chingba ano anova technology ke amagi mating dagi asigumba incident sing asi tangna thokli next Bermuda Triangle gi area si methane hydride ki fill yamna chawna leiri aduna methane gi eruption torokpada ising pullaga achauba bubbles kongol sing form tawi masina ising gi density hantharaktuna normal density ki matung ina saba shape sing gi buoyancy maintain tawba ngamaktabadagi tawba ngamaktaduna luptharakpa oibi yai masi Australia da scientists karna laboratory experiment da su prove tawkraba theory ni masi yam interesting oiba explanation amani adubu jahaz ke ama mangki basigi exact evidence natragana proof ti phangbunate masimakna oigani haibagi mathangi theory da mo oibi aribasi haiba Bermuda Triangle gi area si world gi khwaidigi hena toina hurricane tokanba jagani masi yamna akanba nongle lungsin makhalamani world gi oina country wise yengbada hurricane asi khwaidigi toina lakpa country singi number 1 gi list ta China aduga number 2 dana US number 3 da Cuba ni aduga US ki oina khwaidigi yamna hurricane lakpa state sina Florida ni Bermuda Triangle da maram ama khaktadagi asigumba incident sing asi thokpadi nate tongan ba maram kaya ama sulairi 2016 da University of Colorado gi scientists sing gi team amana Bermuda Triangle gi satellite ki image sing puthoraki masida makoina hexagon shape ki cloud sing u fangki masi normally uwa pangandaba cloud ni hexagon cloud asi airborne amaga chamanana ek tawi loinana aircraft sing da 175 miles per hour gi speed ta hit tawba thomjinba ngami masina aircraft pumba collapse ton ba fawngami scientist Dr. Kyle na Sydney University da research tawki Bermuda Triangle gi area pumba chahi kya chumna fazana analyze tawro matung da hairi masida thokliba incident sing asi human error bad weather amadi unpredictable tambangam daba situation sing na thon bani haina hairiba area sing sida miyamna hena toina travel tawba chathok chasin taw maramna masigi matangda hena tabasu phangbani haina
matang asida video asi loisinjage aina ngaki matamda soiki lanpigi yaurgasu yamna puksel saung ngakpigani video asina adomda anoba kharda oirasu khangjinba natragana kanaba vi na khanbiragadi like share follow amade subscribe tawiduna channel asigu support tawiu punapu Tasi Khangsi gi markidigi kai khuna chari